Chenawsing aniso wahai dadi yeminasi. Look pada kun ko humdoi pada nipuni thoy amasung nipu mari dada. So wahai na mato sigum hai dada nei. Aduga mahakna Jisu da haikhi. Bu nahak ki ninthong laibak ta sang bada aibu ningsing biu. Maduda Jisuna mangonda haikhi. Eina nangonda tasengna hai. Madudi ngasi nahak eiga loinana paradaista leigani. Jisu Christ gi cross tagi haikhi ba anisu wahai asi aran khobam gi wahai ni. Christ na cross siba matamda huran ba ani ga loinana mahak simine. Aduga masigi thodok asi asidagi khangba ngame dudi makoi aikoina madudi ariba walep naba Jesaya pandum yankai go humdoi pada tarani thoi aduda hai khraba ado amukasu thongba u phai Jesaya na wa tathul ma adugi wahi ado masigi mafam sida ko ni thongba u phai madudi Jesaya pandum yankai go humdoi pada train thoi da sunai aduga mahak langjaba singi marakta masing chankre hai badi Krista asi mara laitrabasu mara lairaba amagumna huran ba anigi marakta cross ta yan ba asina mara lairaba misak amagumna singtha nakre haibadani akoina verse 35 dagi yenglakpa matamda chapter 23 e verse 35 dagi hona ko yengpa matamda tonga tonga picture sing hoi u phange miyoi sing laingak pasingna Krista da kariyam na duna ngang ba do kin u phai verse 35 da asuna hai mahak na to pa mi sing mo kan bi ki mahak si ishor na khandok laba Krista du oirabadi mahak masabu kanjasano ado kin verse 36 yemo tamda lan mi si phai sing asu Jisu Krista da nok na du na hai ki ba sing du u phai nahak jihudi ki hodi nasabu kanjau aduga mapam asal Jisu Krista gi nakanda pang tinglwa huran ba amanasu Krista da haiki nahak Krista adu oirabadi nahak nasabu kallu aduga khoi basu kallu haina garem na haiki masida makoi na tawri ba se Jisu Krista Prabhu da garem na bagi thabagama garem ka thaina bani makoi na tawri adubo koi verse 40 the yengsi adubu atopa amaduna mahakpu chaiduna hairi atopa ama haisi huran ba ama nakanda yanmina huran badun nahak ishorbu kha kidabra nahak na sab manaba sayak phanglibani tasena mo aikhoidi phangpham thok maramdi aikhoina tawraba adugi chap chana phangbani adubu mi asidi Jisu Christian mi asidi aran ba amata tawkide aduga mahakna Jisu da haiki ibungo nahak ki ningthau laibakta sangmada aibu ningsingbiu masida koina u phangi badudi huran ba sigi thajaba upning hongba ado hari basmen hangba yai karai de gino masigi lagli bas masigi thajaba se karai de lagbana ado mahakna Krista da asumna haijari bas karama haina oireklibano maram madudi mahakna khangi madudi Jisu Krista asi kanbiba mapuni aran khobogi mapuni habse mahak khangi aduga huran ba asigi nungdasu ishorgi thawai asemana thabak subi bagi mapana mahak asigumna su haiba ngamliba ani sinau sing yengsi masida Jisu Krista gi paukum asi adu hariba paukum asi aran khobam gi paukum Jisu Krista amasung huran ba anisiga loinana hojik Jisu Krista ga punna awas china khangminaribani makoi aduga awas china asigi marak asida Krista na khumlakliba paukhum asi minung sina thanba paukhum ne aduna kana go mana Krista gi mafam da changjarak pa matamda mahana inthok pi bagi mahutta minung si utpi amasung san bi utpi have the koina u pha Krista gi paukhum asi yengsing aina paukhum asi loina ma haiding mangda ahan basaru asi adu ahan basaru adu yengsing aina nangonda tasengna hairi masida hariba wahi asi
tasengna hairi haina hairiba wahai ase sungsoi soidana oirani oiragadaba amani haina haibani masida maybe oirani adubu haiba wahai lei adu nate karino sungsoi soidana oigadoriba ase huran bigi haizabagi paukum asini thajabo kai khudimagna taningba adu madudi madudi ngasi nahak eiga loinana paradaista leigani masida koin uwa phange adudi Christian pap chenba amada aran khubam pibi bangami haibagi pibi bangami adu mahaki matik adu uwa phange koin masida adu makha tarakpadi ngsi ngasi nahak eiga loinana paradaista leigani masida paradise haina haiba wahi asi aikona anoba walep naba पाब मतमदा मसुंग अनोब वालेप नबगी मतुंगिना मसि सर्गने अदनो हुरान बसिना तौजबा आशा अदुदि सर्गदा चंगबा फंगबा असि खकने अदुबु महाकना हाइजबसिदगी वांगना थोइदोक हेदोकना जिसु ख्रिस्टना तौगी मदुदि ngasi nahak eiga loinana paradaista leigani Quran basina sarga phangjaba khangata mahak Jisu Christaga punna laimina basu mahak phangi aduga mahak punna laimina gani haibagi wasakpa adusu mahak na phangje akoina munna yenglabadi Quran ba ani asigi khetna basing ikan ubu phangani ahan baduna di Jisu Christana bibi be potsing aduda mahak bitpham thamlaga bitpham thamba Quran ban aduba ani sabu Quran basdi Jisu Christabu khaktamak pamjaba Jisu Christa khaktamak tami pham thamjaba Quran ban ahan ba Quran basdi mahak pukning hongde aduba ani sabu Quran basdi mahak pap tagi pukning hong aduna masai koi wakal tumilaba ya base karigumba matam dei koi ahan ba Quran basigum dei koi Christian oire haina haiba tar se koi hing khidaba matam yaudaba nate Ishwarna pina bibangam ba pot adu pam kiba adubu pina bibangam ba ishwar dadi pam kiba matam sing khoi yauki masidagi ne khoi aikoi thaja setaba amasung aikoi gi mitpham thamba soiba hariba sida khoi wakal tomina har kana Jisu Christ da mitpham thamba mi sing khoi amamam hoisi adna khoi ni gengkrab ani suba wahya sidagi aikoi na kari tamjabu yai ahan bada Thaja bai koi pap ta ningai na pisalaga hingliba ishwarna kokpi ga drane na kokpi ro drane haina confidence mangba bukning hantharaga ningjing mangjing laiba Jisu Christ sangpi ba matamda Jisu Christ na kokpi ga drane haina bukning sontharaga laiba chinau sing kana go ma yawrabde Jisu Christ ga phum changsin bi Maramdi Jisu Christ na kokpi ba ngamda ba pap kari sulaite Maramdi mahak se minungsi na thanba minungsi chawba prabhu aduga thajadaba marup sing yauri nakoi gi punsida kayamuk phattaba thabak sing toramba yai mit na yengmadaba ikaiba chinna phawda haidokpada ikaiba sing oramba yai adubu kariguma nang ngasi pap tagi pukning honglaga Jisu Christ gi manga 2000 kana nahaki pap sing ado Jisu Christ da haidok sabata gdi haidok pada ubada ikai ba pap sing ado Jisu Christ na ungum na ngauhan bi bangam Jisu Christ na kokpi gni aduna nahana khwaidagi maru oiba se Prabhu Jisu Christ bu thajo thaja ba se ani subada thaja bai koi Jisu Christ bu thaga chasi maramdi masigi chaurba sarga gi asa asi aikoina soidana phanglagadaba amane masi phangba yai haina haiba amanate this is not a maybe thing this is about surety sung soidana aikoina phanglagadaba aman adu katadada su aikoina sargada leiraba matungda aikoi Jisu Christ ga laiminagani masini aikoi gi harauba adugo thaja dribasing nakhoi da shana want to jani madudi masigi sarga gi asa ase
नखोइददि अमत लैत्रे नखोइ जिसु ख्रिस्टगा मतम लैबा खिबिकता लैमिनरोय करिबा नखोइना ngasi सिरबा नखोइ नोरोक्ता चटकन करिबा नखोइना ngasi सिरबा ईश्वरगी असावा फंगने अदुबो नाना पापगी पुकनिंग होंगलगा जिसु ख्रिस्टबु थाजबा तारगदि जिसु ख्रिस्ट हुरानबा सिदा वासक पीखिबगुमना नहक सर्ग फंगजगनी अमसुंग जिसु ख्रिस्टगा मतम चुपदा लैमिनबा फंगन थाजबसिंग जिसु ख्रिस्टना अखोइगिदमक्ता तौबिरबा अचौबा रांखोंग थबक असिगिदमक्ता अखोइ थागससि जिसु ख्रिस्टना अखोइगिदमक्ता वासक पीरबा सर्ग अमसुंग महाका पुन्ना लैमिनबा से अखोइ मिफम ततना थमसि अखोइ हुरानबा अहानबा हुरानबा अदुगुमना ओइगुमसि जिसु ख्रिस्टना पिनाबिबा ngama pot अदुदा थाजबा थंबा अदुबु पिबिबा ngamiबा मपुदुदि थाजबा थमदबा हाइबसि अखोइ सेक्शनसि सोगे महमना हाइजमिनस प्रभु ईश्वर नागु थागचरी नरा अखोइना फंगबदा मदिक चाद्रबा सर्ग अमसुंग नागा पुन्ना लैमिनबा हाइबसि प्रभु नना अखोइना नाना वासकपि नगो हाइबसि नना अखोइना सुसोइ सोइना फंगन मरमसिना प्रभु नंगोना ततना मिफम थमलगा चचबा अमसुंग हिंगजबा पुंसिदा अखोइबु चावखलनबि पाशो प्रभु अखोइगी पाम कोकपियु करिगुम मतमदा प्रभु नाहकु थासदबा पुंसि महिंद हिंखिबि यावे अदो इपाश्वर येक्नबसिंबु नुंगसिदबा करेम कथाइनगिबा लमन खुमनिंगबगी वखल फावदना लमन खुमखिबा कनागुम यावरबदि प्रभु पाप असिगिदमदा सुखैबा गापियु ख्रिस्ट जिसु अखोइगी मिफम साना प्रभु नंगोना थमनबियु अखोइबु अखोइ सर्गगिदमक्ता आशा तौरगे हिंगजबा थाजबा ममोइदा अखोइबु चावखलनबियु नहाकी मिंग मतम पुमनमक्ता वांगथोइबा ओइरसनु प्रभु जिसु ख्रिस्टगी मिंगदा निजरबनि आमेन